Wari sapuna tabiribasingbu taramna oksabag loinana lobirasi chanbi laitan themgi hostel dugi thaudo wari asigi ahum subatangka laimana bungo thausadaba tawno imana hairibase masilo isagi punsibu khudong tiba thoningde ima yarse ai tholakadaba numituda paw phorlage ima sutumbiro ai thamlage ko ima phone do nakanda thamkhraga laima matha sana makok tu pairaga laikre bangna panba miyoi bani tungda kari thoglakani khanthada apambaduna thumatpa henman kibana afafata kari su khanthadana apambada pangthokpa miyoi bani atiyada mangdun leiramba nong mapai singdo haitharakle leimai thakta akhak arau ko loinana churi banong tusu adukki mati kan churami mayam do study room da lairik panaram bani nong kan tarak paduda mai sumut kirami masa masagi phone gi flashlight tu thanaraklami warden du changi room du gi thongnau du hangaga leibadu uraduna warden na hairi suite nangna matai khara thangi aduna thongnau do amta lonsilo nong sisu yam kali tawrse suite do phamlambadagi hawatlaga thongnau tamna lai thongnau du lonsinge hek tawbaga khanghode suite ki ngaksamda makhut amana tap pairakwa suite du kanna hekta ima lauraklami mayam du suite tamna chensin naraklami suite gi ngaksamda pairakwa misak tu su adumak mangkre aduga wardena suite kaidoroge adukana lauridubo suite sorga du thabet holaga yamna ki na hairi ma'am kanano mana ai ngaksam sida khangpai paisela ine adugine aina kana lauri ido wahi tu tabada warden amadi sana hoigi kangbu gaidu loina gyan tarami wardena angsa nasana sagi pampam du pamnaro adugo lairik tu panaro mem kendal laruge ko asi hairaga warden du chatkre asumna numit sima suhokre ayukki matamni mayam du breakfast sanarami lembi na hai sana nangwanda nuksiyara ko nupado kay mahektrabo as kay di hayrak tabano da tung ko ineg inay kay nupano khangdeba ay di college ka mata chanindramani matheng ni khanmada as nangsu thamoy kanmali he nupado na nang nuksibay ne ikay khangda kay hanjin tanaraklibado kok yabi khro kay tawrake suiti tu prap sangsilak laga hairi sana ay ngonda ngarang ay ngaksam pairak pamido nang nanan ay ngonda wari libado adugi mido oidoiro sanana oidoini suiti na hay as adumayna tawradi ay mapumsida layba ngamloye ay di heart su yam sole pakat pugumbase yadabani lembina ay koy mayam layrisidi kahina sukanjilano suite khallagan henbane akiba pakat pa henbase tanjaduda laimadu changlaklami satra mayamduna wish piraklami good morning ma'am laimana morning isa singi awat pa kremta laytaba natro layradi noigi warden de hekta haidawni ko hoy ma'am kari su tawramdaba mafamdu khanghaude nungsit kanna silaklami nungsit tu kanman bana hangliba thongnau singdu gam thingsilaklami ay haktangda tawrakliba matawdo layriba mayamdo angakpa phawnarami laimana kay tawrabuna nuksise matam yam sadeda leptana layramba sanadu floor da tuthakiba khanghaude sanaga lepaga laiminaramba lembiga suitiga du pakhatna sanabu konkit piraga kaurami sana tabro sana asumna kawi laimadu sangsilaklaga kamay wantara ino sanase lembina ma'am lepminarambane mathanta wantharakpane mamit uisilaga lembina kolaga leramba sanadu khanghaude mamit khangpang pangthoraklaga aduga laimada chadawa makai mamit mana imuk ngangna yenglakpa khuru nama ngaklaga phamlamba laimadu midengduda ikhang khangna maninghali sanadu phuk hawgalaga laima tamna sahum naina changsilaklaga laimagi ngaksamda tap pairi aduga sauna
ngangduna hari namana sage aron bagi wafam si kayam kuina lulaga thamki haibano kari su khangjudaba mayam sidadi ai saitheng chaina pigadaba misakto nate mayam sidagi saitheng chaina pigadaba misakto nang khangningbra asi hairaga sanadu penna khakna noklami sanagi mataududa mayamdi angakpa amaga loinana kina yengaga leirami leimadu wana sanagi makutu lokthoknaba honari adubu ngamlamde sanana kanna paisinkiba oibana sanadu noklambadu kablak ningamdana amu harai ahina kari aranba tawkibagino aibo minung silaita hatpiriba thongdoktu ningsinglaga ai leiba ngamdabane leimadu sor honba ngamsilaktre onna thoina wana khanglami leimagi ngaksamda pairangba makuto khangtha thadoraklami aduga sanadu manatonduna karigumba ama manam nambadona sut tawri manamduna sana masadu floor mathaktuda tharo olaklami matautuda mayamdu sangsin basungamda kina leinarami adubu wardendu khoiju leikham tharaga pusilai khoiju leikham manamdunani sanana floor da olaga leiriba sanadu floor da olambadaki phuk hagolaklaga chenkhige tawi wardenduna khanghai hairi lembi asa janita purnima sanase fajilo amta fajilo satkrabadi yararoi lepaga leirambadagi makhoi maridu sangsilaklaga sanabu pharami wardendu sangsilaklaga sanagi masa pumbada khoiju lekhamgi maikhudu makuttuna masa singduda humjilami adumna khojum lekham humjilakpadagidi sana masadu nanthoknaba kanna buklami manamduna leiba ngamdra male sanada changliba thawaidu paithokhi thawaiduna hek paithokhibaga sanagi masadu phadrak tarklami wakhal takidre sanadu leima wanang saidagi yenglibani tawriba singdo leimana suiti ising glass amu puro suiti su ising laururaga mem ising haidu sida leire leima ising du lauraga thai wardena lembi sanase room da pukhatpiro aduga phajana pothalo ngayak leiraga gyan lakani ngasigidi noi amani college sataba yado oiragadi chalurano sanase senabiro gyan tar akanda masase thintokpana su yararoi tawrise lembina hoi mem asi hadaga sanabu room tamda pukatkre wardenduna leimada onsilaga hangai madam kam thoidokpa tawdrabo haksangdo tawdre noisu phajana leiro ai amuk chalake ko phani madam wardena angangsa nasana sagi room da chalo ngayak leradi college satpagi matam oiraklani leiriba satra singdu room da changnakre wardendu mathanta ngairaba matamduda wakhal khalaklami masindasu murum soli madam sina kari phattaba tawruba leibajano ngasai sanana hariba singduna maduna singbo oirabadi manungda thawdok kharadi lolaga leirese soiti hoiki room dani monana masagi sanagi matawdubu karino aidi kibana isase cheng khaibadawna ni abani soitina nangdanate aisu yauribani adu aikhoi ngarang asidani thengnariba sana hoidi hek changpa numitudagi ni hai tamnaribase moidi kayam wana leramgani khalo monana asengro nang harise sida boina phagi amuk tawkhidro monana amuk ado ngasai sanana hariba singdo asengbo oidaw male mem leimana wafam ma lotpa male aikhoi mayamda kai haidono khangdre karigumba mem leimana phattaba tawrubo oiragana masana chairak phangjaba tabani kanatise college satpa thengkini losinaba tawnarase sana hoiki roomgi mamanabi singdo college kanam chatre sanana tomleba famungduda ikoi phami aduga purnimana hari aidi ngasai matawduda slawai lutonga sarkrabani lembina sanana ngasai haibada namana sagi aronba wa haikibadu karamba aronba oiramgani
ꯑꯗꯣ ꯃꯦꯝꯒꯤ ꯃꯆꯥꯗꯤ ꯉꯁꯤ ꯐꯥꯎꯕ ꯂꯩꯕꯗꯤ ꯎꯗꯦ ꯑꯁꯥꯅ ꯎꯗꯤ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯗꯨꯅ ꯃꯆꯥꯗꯨ ꯂꯣꯠꯂꯒ ꯊꯝꯈ꯭ꯔꯤꯖꯥꯠꯂꯥ ꯇꯥꯟꯖꯥꯗꯨꯗ ꯁꯅꯥꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯏ ꯃꯃꯤꯠ ꯇꯞꯅ ꯇꯞꯅ ꯄꯥꯡꯊꯣꯔꯛꯂꯝꯃꯤ ꯃꯃꯥꯟꯅꯕꯤꯈꯩꯅ ꯃꯉꯣꯟꯗ ꯏꯀꯣꯏ ꯀꯣꯏꯁꯤꯟꯅ ꯐꯝꯃꯒ ꯂꯩꯔꯝꯕꯗꯨꯗ ꯏꯉꯛ ꯉꯛꯅ ꯍꯧꯒꯠꯂꯛꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ ꯃꯁꯥꯗꯨ ꯊꯤꯟꯇꯣꯛꯄꯅ ꯈꯤꯇꯪ ꯂꯦꯡꯕꯒ ꯆꯩꯅꯥ ꯐꯥꯎꯔꯛꯂꯝꯃꯤ ꯖꯦꯅꯤꯇꯥꯅ ꯍꯥꯏ ꯁꯅꯥ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ ꯅꯪꯕꯨ ꯍꯧꯒꯠꯈꯤꯅꯣ ꯑꯗꯨꯝ ꯇꯨꯝꯃꯣ ꯅꯁꯥꯗꯣ ꯊꯤꯟꯇꯣꯛꯇ꯭ꯔꯣ ꯁꯅꯥꯅ ꯊꯤꯟꯇꯣꯛꯑꯦ ꯑꯩꯕꯨ ꯀꯩꯗꯧꯔꯨꯔꯒꯦ ꯏꯁꯥꯁꯦ ꯑꯁꯨꯛ ꯊꯤꯟꯗꯣꯛꯈꯩ ꯅꯥꯔꯤꯁꯤꯕꯣ ꯁꯨꯁꯤꯇ꯭ꯔꯅ ꯁꯅꯥ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯅꯪ ꯑꯝꯇ ꯅꯤꯡꯁꯤꯡꯗ꯭ꯔꯕꯣ ꯁꯅꯥꯗꯨ ꯏꯉꯛ ꯉꯛꯅ ꯀꯩꯅꯣ ꯍꯥꯏꯁꯦ ꯉꯁꯥꯏ ꯀꯩ ꯊꯧꯗꯣꯛ ꯊꯣꯛꯈꯤꯒꯦ ꯍꯥꯏꯁꯦ ꯑꯩꯗꯤ ꯑꯝꯇ ꯈꯪꯗꯤꯌꯦ ꯁꯣꯅꯤꯌꯥꯅ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨ ꯁꯅꯥꯒꯤ ꯃꯐꯝꯗ ꯂꯣꯏꯅ ꯇꯝꯃꯤ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯒ ꯁꯅꯥ ꯃꯥꯗꯤ ꯑꯉꯛꯄꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯀꯣꯂꯦꯖꯇꯅꯤ ꯕꯦꯝ ꯑꯗꯨ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯀꯦꯟꯇꯤꯟꯗ ꯂꯥꯛꯏ ꯁꯥꯌꯣꯟꯕꯗꯨ ꯍꯔꯥꯎꯅ ꯁꯅꯥ ꯂꯥꯛꯄ ꯉꯥꯏꯔꯝꯕꯅꯤ ꯑꯗꯨꯕꯨ ꯁꯅꯥ ꯌꯧꯔꯛꯇꯕꯗꯨꯗ ꯍꯔꯥꯎꯔꯝꯕ ꯃꯥꯏꯊꯣꯡꯗꯨ ꯁꯨꯛꯊꯈ꯭ꯔꯦ ꯁꯥꯌꯣꯟꯕꯅ ꯕꯦꯃꯥ ꯀꯩ ꯍꯥꯏꯒꯦ ꯁꯥꯌꯣꯟꯕ ꯉꯁꯤ ꯁꯅꯥ ꯀꯣꯂꯦꯖ ꯂꯥꯛꯇ꯭ꯔꯣ ꯉꯁꯤꯗꯤ ꯃꯥ ꯀꯣꯂꯦꯖ ꯂꯥꯛꯇꯤꯌꯦ ꯑꯣ ꯕꯦꯃꯁꯨ ꯃꯃꯥꯟꯅꯕꯤꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯆꯤꯡꯈꯩꯅ ꯅꯨꯄꯥꯁꯤꯡ ꯑꯁꯤꯗꯤ ꯕꯤꯠ ꯏꯔꯩ ꯂꯩꯔꯝꯗꯧ ꯃꯥꯟꯗꯦꯗ ꯅꯨꯡꯁꯤꯕꯤ ꯃꯍꯥꯛꯇꯣ ꯂꯥꯛꯇꯕꯅꯤꯅ ꯍꯥ ꯆꯤꯡꯈꯩ ꯌꯥꯝ ꯀꯔꯦꯝꯅꯕꯕꯨ ꯁꯣꯏꯔꯣꯏ ꯈꯨꯅꯝꯁꯤꯅ ꯄꯥꯛ ꯇꯧꯁꯤꯜꯂꯛꯄ ꯀꯤꯕꯨ ꯀꯤꯔꯦꯗ ꯀꯥꯟꯅꯗꯦ ꯂꯥꯛꯑꯣ ꯀꯩꯅꯣ ꯈꯔ ꯆꯥꯔꯨꯁꯤ ꯑꯁ ꯆꯥꯅꯤꯡꯕꯒ ꯄꯣꯛꯇꯦꯗ ꯂꯥꯛꯑꯣ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯆꯪꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯂꯩꯃꯗꯨ ꯃꯄꯨꯔꯣꯏꯕꯗ ꯐꯣꯟ ꯇꯧꯏ ꯔꯤꯡꯗꯨ ꯑꯃ ꯑꯅꯤ ꯆꯠꯄꯒ ꯄꯥꯏꯈꯠꯂꯛꯏ ꯂꯩꯃꯅ ꯃꯣꯏ ꯄꯥꯕꯨꯡ ꯀꯩꯗꯧꯔꯝꯃꯤꯅꯣ ꯑꯁꯣꯝꯗꯒꯤ ꯀꯨꯟꯖꯣꯅ ꯊꯕꯛ ꯍꯜꯂꯛꯄꯒꯤ ꯄꯣꯊꯥꯔꯝꯕꯅꯤ ꯀꯔꯤ ꯂꯩꯔꯒꯦ ꯏꯊꯥ ꯊꯥꯖꯗꯅ ꯐꯣꯟ ꯇꯧꯔꯛꯏꯁꯤꯕꯣ ꯃꯇꯝ ꯈꯔ ꯁꯤꯗ ꯃꯣꯏ ꯄꯥꯕꯨꯡꯁꯨ ꯂꯩꯕꯤꯔꯣ ꯂꯥꯛꯑꯣꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯊꯕꯛꯇꯣ ꯁꯤꯗꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯑꯗꯨꯝ ꯇꯧꯕꯤꯔꯣ ꯏꯊꯟꯇ ꯁꯨꯝ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇ ꯇꯧꯕꯅꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯑꯩꯕꯨ ꯑꯗꯨꯗ ꯂꯩꯔꯨ ꯂꯥꯛꯑꯣ ꯍꯥꯏꯁꯤꯕꯣ ꯑꯁꯨꯛ ꯁꯥꯡꯕ ꯃꯇꯝꯁꯤꯅ ꯅꯊꯟꯇ ꯑꯗꯨꯃꯛ ꯂꯩꯔꯛꯂꯒ ꯀꯩꯝ ꯇꯧꯗꯦꯗ ꯍꯟꯗꯛꯁꯦ ꯃꯪ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒꯤ ꯍꯥꯏꯕꯅꯤ ꯑꯗꯣ ꯌꯥꯔꯗꯤ ꯉꯁꯤ ꯑꯗꯨꯝ ꯂꯥꯛꯄꯤꯔꯣ ꯑꯩ ꯆꯥꯛꯇꯨ ꯁꯤꯗ ꯍꯥꯞꯆꯔꯝꯂꯒꯦ ꯍꯣꯏ ꯑꯩ ꯂꯥꯛꯂꯒꯦ ꯑꯗꯨꯗꯤ ꯐꯣꯟꯁꯦ ꯊꯝꯃꯒꯦ ꯃꯣꯏ ꯄꯥꯕꯨꯡ ꯍꯣꯏ ꯊꯝꯃꯣ ꯂꯩꯃꯗꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯀꯟꯅ ꯊꯣꯡꯂꯤ ꯇꯟꯖꯥꯗꯨꯗ ꯃꯩ ꯃꯨꯠꯈꯤ ꯑꯁ ꯃꯩꯁꯦ ꯑꯃꯨꯛ ꯃꯨꯠꯈ꯭ꯔꯦꯅꯦ ꯍꯟꯗꯛꯁꯤꯅ ꯃꯩꯁꯦ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯃꯄꯥꯟꯗ ꯃꯤ ꯆꯪꯉꯛꯄꯒꯤ ꯈꯣꯡꯎꯞ ꯃꯈꯣꯜ ꯇꯥꯔꯛꯏ ꯂꯩꯃꯒꯤ ꯋꯥꯈꯜꯗ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯝꯒꯅꯤ ꯈꯟꯅ ꯍꯥꯏꯔꯛꯏ ꯃꯣꯏ ꯄꯥꯕꯨꯡ ꯃꯩꯁꯦ ꯃꯨꯠꯈ꯭ꯔꯦ ꯑꯝꯇ ꯎꯗ꯭ꯔꯦ ꯂꯥꯏꯠ ꯑꯝꯇ ꯀꯥꯞꯄꯛꯑꯣ ꯃꯤ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯝꯕꯗꯨ ꯇꯥꯈꯤꯗꯕꯗꯨꯗ ꯂꯩꯃꯗꯨ ꯊꯣꯡꯂꯣꯝꯗ ꯌꯦꯡꯉꯤ ꯀꯤꯆꯟꯒꯤ ꯊꯣꯡꯗꯨ ꯒꯝ ꯂꯥꯎꯅ ꯂꯣꯟꯁꯤꯟꯈꯤ ꯊꯣꯡꯒꯤ ꯄꯔꯗꯥꯗꯨ ꯃꯩꯆꯥꯛ ꯇꯞꯅ ꯇꯞꯅ ꯍꯧꯒꯠꯂꯛꯂꯝꯃꯤ ꯂꯩꯃ ꯉꯛꯅ ꯂꯩꯔꯤꯉꯩꯗꯨꯗ ꯊꯣꯡꯒꯤ ꯄꯔꯗꯥ ꯃꯩ ꯆꯥꯈꯠꯂꯛꯄꯗꯨꯗ ꯃꯁꯥꯗꯨ ꯄꯥꯈꯠꯄꯅ ꯌꯥꯗ꯭ꯔꯦ ꯒ꯭ꯌꯥꯁ ꯊꯥꯔꯤ ꯋꯥꯈꯜ ꯈꯪꯂꯥꯛ ꯂꯥꯛꯂꯗꯨꯅ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯃꯥꯔꯒ ꯆꯪꯁꯤꯜꯂꯛꯂꯒ ꯒ꯭ꯌꯥꯁꯇꯨ ꯃꯨꯊꯠꯂꯝꯃꯤ ꯃꯩꯗꯨ ꯁꯨꯝ ꯆꯥꯈꯠꯂꯛꯄꯗꯨꯗ ꯂꯩꯃ ꯃꯁꯥꯗꯨ ꯄꯥꯈꯠꯅ ꯃꯩ ꯆꯥꯛꯑꯦ ꯊꯣꯡ ꯍꯥꯡꯉꯣ ꯑꯩꯕꯨ ꯀꯟꯕꯤꯌꯣ ꯑꯁꯣꯝꯅ ꯀꯟꯅ ꯂꯥꯎꯏ ꯇꯥꯟꯖꯥꯗꯨꯗ ꯊꯣꯡꯗꯨ ꯈꯪꯍꯥꯡ ꯍꯥꯡꯉꯛꯏ ꯀꯨꯟꯖꯣꯅ ꯂꯩꯃ ꯅꯪ ꯅꯥꯀꯟ ꯑꯃꯗ ꯂꯩꯌꯨꯀꯣ ꯑꯩ ꯃꯩꯁꯤ ꯃꯨꯊꯠꯀꯦ ꯀꯨꯟꯖꯣꯅ ꯇꯧꯔꯒ ꯆꯥꯛꯂꯤꯕ ꯃꯩꯗꯨ ꯃꯨꯊꯠꯈ꯭ꯔꯦ ꯀꯨꯟꯖꯣꯅ ꯀꯃꯥꯏꯅ ꯃꯩꯁꯤ ꯆꯥꯛꯂꯛꯂꯤꯕꯅꯣ ꯍꯥ ꯂꯩꯃ ꯄꯥꯈꯠꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯁꯦ ꯆꯥꯛ ꯊꯣꯡꯉꯝꯕꯅꯤ ꯃꯩꯁꯨ ꯃꯨꯠꯈꯤꯕꯅꯤ ꯑꯗꯨꯒ ꯄꯔꯗꯥꯁꯦ ꯃꯊꯟꯇ ꯃꯩ ꯆꯥꯛꯂꯛꯏꯁꯤꯅꯤ ꯐꯔꯦꯁꯦ ꯆꯥꯛꯇꯨ ꯂꯣꯏꯁꯤꯜꯂꯣ ꯆꯥꯛ ꯆꯥꯔꯒ ꯄꯣꯊꯥꯅꯕ ꯇꯧꯁꯤ ꯃꯣꯏ ꯄꯥꯕꯨꯡ ꯃꯤꯁꯤꯛ ꯃꯤꯔꯥꯎꯈꯣꯟ ꯇꯥꯗ꯭ꯔꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯇꯨꯝꯈꯨꯟ ꯇꯥꯅꯈ꯭ꯔꯕ ꯃꯇꯝꯅꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯍꯤꯛꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯨꯗ ꯂꯩꯃꯗꯨ ꯃꯤꯀꯞ ꯊꯣꯛꯂꯛꯄꯅꯤ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯝꯃꯤ ꯈꯣꯟꯖꯦꯜꯗꯨꯗ ꯂꯩꯃꯗꯨ ꯃꯃꯤꯠ ꯈꯥꯡꯁꯤꯡ ꯁꯤꯡꯂꯛꯂꯝꯃꯤ ꯀꯞꯂꯤꯕ ꯈꯣꯟꯖꯦꯜꯗꯨ ꯌꯥꯝ ꯅꯛꯅ ꯇꯥꯕꯗꯨꯗ ꯀꯗꯥꯏꯗꯒꯤꯅꯣ ꯈꯟꯅ ꯃꯨꯟꯅ ꯇꯥꯅꯕ ꯍꯣꯠꯅꯩ ꯂꯩꯃꯗꯨ
ꯁꯨꯝ ꯇꯥꯔꯛꯄꯗ ꯀꯞꯂꯤꯕꯗꯨ ꯂꯩꯃ ꯍꯣꯏꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡ ꯃꯈꯥꯗꯨꯗ ꯑꯣꯏꯔꯝꯃꯤ ꯂꯩꯃ ꯃꯁꯥꯗꯨ ꯀꯤꯅ ꯀꯤꯅ ꯐꯃꯨꯡ ꯃꯈꯥꯗꯨꯗ ꯌꯦꯡꯉꯤ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯃꯃꯤꯠ ꯑꯅꯤꯗꯨ ꯏꯔꯪ ꯂꯪꯅ ꯌꯦꯡꯉꯛꯏ ꯂꯩꯃꯗ ꯂꯩꯃ ꯄꯥꯈꯠꯅ ꯀꯟꯅ ꯍꯦꯛꯇ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯏ ꯀꯟꯅ ꯂꯥꯎꯔꯛꯄꯗꯨꯗ ꯀꯨꯟꯖꯣꯗꯨ ꯃꯤꯀꯞ ꯈꯥꯡꯊꯣꯛ ꯊꯣꯛꯂꯛꯏ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯁꯥ ꯄꯨꯝꯕ ꯇꯥꯁꯤꯜꯂꯒ ꯅꯤꯛꯂꯒ ꯂꯩꯔꯝꯕꯗꯨꯗ ꯀꯨꯟꯖꯣꯅ ꯂꯩꯃꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯒ ꯄꯥꯈꯠꯂꯤꯕꯗꯨ ꯐꯥꯊꯕꯤꯔꯝꯃꯤ ꯀꯩꯗꯧꯔꯒꯦ ꯂꯩꯃ ꯅꯪꯕꯣ ꯀꯩꯗꯧꯔꯒꯦ ꯍꯥ ꯂꯩꯃ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯃꯣꯏ ꯄꯥꯕꯨꯡ ꯐꯃꯨꯡ ꯃꯈꯥꯗ ꯅꯨꯄꯤ ꯑꯃ ꯂꯩꯌꯦ ꯀꯥꯏꯗꯩ ꯅꯨꯄꯤꯅꯣ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯃꯣꯏ ꯄꯥꯕꯨꯡ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯁꯦꯡꯕꯅꯤ ꯍꯧꯖꯤꯛꯇꯅꯦ ꯑꯩꯉꯣꯟꯗ ꯃꯃꯤꯠ ꯑꯅꯤꯗꯣ ꯏꯔꯪ ꯂꯪꯅ ꯌꯦꯡꯉꯛꯈꯤꯕꯗꯣ ꯑꯩ ꯌꯦꯡꯒꯦꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯀꯨꯟꯖꯣꯗꯨ ꯐꯃꯨꯡ ꯃꯈꯥꯗ ꯄꯥꯛꯊꯔꯒ ꯌꯦꯡꯉꯤ ꯁꯤꯗꯗꯤ ꯀꯩꯝꯇꯁꯨ ꯂꯩꯗꯅ ꯅꯪꯒꯤ ꯃꯪꯗ ꯑꯀꯤꯕ ꯎꯔꯝꯒꯅꯤ ꯑꯗꯨꯅꯅꯤ ꯀꯨꯟꯖꯣꯅ ꯂꯩꯃꯒꯤ ꯑꯀꯤꯕꯗꯨ ꯐꯥꯊꯕꯤꯔꯒ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯑꯍꯤꯡ ꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ ꯑꯌꯨꯛꯀꯤ ꯄꯨꯡ 4 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯤ ꯆꯥꯎꯕꯒ ꯃꯇꯩ ꯃꯅꯥꯎꯗꯨ ꯃꯆꯥ ꯁꯅꯥꯕꯨ ꯎꯅꯕ ꯂꯥꯛꯏ ꯆꯥꯎꯕꯅ ꯏꯕꯦꯝꯃ ꯏꯆꯥ ꯁꯅꯥꯗꯨ ꯑꯝꯇ ꯎꯅꯖꯒꯦ ꯋꯥꯔꯗꯦꯟꯗꯨꯅ ꯐꯅꯤ ꯄꯥꯕꯨꯡ ꯁꯤꯗ ꯐꯝꯕꯤꯔꯝꯃꯣ ꯑꯩ ꯁꯅꯥ ꯀꯧꯊꯣꯛꯆꯔꯛꯀꯦ ꯍꯣꯏ ꯍꯣꯏ ꯋꯥꯔꯗꯦꯟꯅ ꯁꯅꯥꯕꯨ ꯀꯧꯊꯣꯛꯄ ꯆꯪꯈ꯭ꯔꯦ ꯋꯥꯔꯗꯦꯟꯅ ꯁꯅꯥ ꯇꯥꯕ꯭ꯔꯣ ꯀꯩ ꯍꯥꯏꯒꯦ ꯃꯦꯝ ꯅꯪ ꯎꯅꯕ ꯅꯣꯏ ꯄꯥꯕꯨꯡꯗꯨ ꯂꯥꯛꯑꯦ ꯃꯈꯥꯗ ꯀꯨꯝꯊꯔꯛꯑꯣ ꯃꯃꯥ ꯃꯄꯥ ꯂꯥꯛꯏ ꯇꯥꯕꯗ ꯁꯅꯥ ꯍꯔꯥꯎꯅ ꯃꯈꯥꯗ ꯇꯐꯤꯡ ꯀꯨꯝꯊꯔꯛꯏ ꯃꯆꯥꯅ ꯇꯐꯤꯡ ꯂꯥꯛꯂꯤꯕꯗꯨ ꯎꯔꯗꯨꯅ ꯆꯥꯎꯕꯤꯅ ꯍꯥꯏꯔꯛꯏ ꯏꯆꯥꯇꯣꯝꯕꯤ ꯅꯪꯕꯨ ꯇꯞꯅ ꯂꯥꯛꯎꯅꯦ ꯇꯨꯕ ꯇꯥꯔꯦꯅꯦ ꯁꯅꯥꯗꯨ ꯍꯔꯥꯎꯅ ꯆꯪꯂꯛꯂꯒ ꯃꯃꯥ ꯃꯄꯥꯒꯤ ꯃꯌꯥꯏꯗ ꯐꯝꯂꯒ ꯍꯥꯏꯔꯛꯏ ꯏꯃꯥ ꯄꯥꯕꯨꯡ ꯅꯕꯥꯅꯤ ꯌꯥꯝ ꯐꯠꯇꯦ ꯅꯆꯥ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕ ꯈꯪꯗꯦ ꯎꯅꯕ ꯁꯨꯡꯂꯥꯛ ꯂꯥꯛꯇ꯭ꯔꯤꯁꯤꯕꯨ ꯆꯥꯎꯕꯤꯅ ꯅꯨꯡꯁꯤꯅ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯒ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤ ꯏꯆꯥ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣ ꯏꯃꯥ ꯄꯥꯕꯨꯡꯅ ꯍꯦꯟꯅ ꯏꯆꯥ ꯎꯅꯤꯡꯉꯤꯕꯅꯤꯅꯦ ꯂꯝ ꯂꯥꯞꯄꯁꯤꯗ ꯇꯣꯏꯅ ꯂꯥꯛꯄ ꯉꯝꯗ ꯇꯧꯔꯤꯅꯦ ꯅꯣꯏ ꯄꯥꯕꯨꯡꯒꯤ ꯊꯕꯛꯅꯒ ꯆꯤꯟꯕꯅꯦ ꯏꯆꯥꯅ ꯍꯦꯟꯅ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯆꯥꯎꯕꯅ ꯑꯃꯨꯛ ꯏꯆꯥꯁꯤꯗꯤ ꯀꯔꯤꯝ ꯈꯜꯂꯨꯅꯣ ꯄꯥꯕꯨꯡꯒ ꯅꯃꯥꯒ ꯇꯣꯏꯅ ꯂꯥꯛꯇꯦꯅ ꯀꯨꯏꯗ꯭ꯔꯦꯗ ꯏꯆꯥꯒꯤ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯒꯗꯕ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯀꯨꯏꯗ꯭ꯔꯦ ꯑꯗꯨꯗ ꯏꯃꯥ ꯄꯥꯕꯨꯡꯁꯦ ꯑꯗꯨꯝ ꯎꯅꯤꯡꯉꯦ ꯑꯩꯗꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯆꯥꯎꯕ ꯃꯇꯩ ꯃꯅꯥꯎꯁꯨ ꯍꯟꯅꯕ ꯊꯣꯛꯂꯛꯂꯦ ꯒꯦꯠꯇ ꯁꯅꯥꯁꯨ ꯃꯃꯥ ꯃꯄꯥ ꯊꯤꯟꯕ ꯊꯣꯛꯂꯛꯂꯝꯃꯤ ꯂꯩꯃꯒꯤ ꯃꯆꯥꯅꯨꯄꯥ ꯄ꯭ꯔꯦꯝꯗꯨꯁꯨ ꯒꯦꯠꯇꯒꯤ ꯆꯪꯂꯛꯂꯝꯃꯤ ꯁꯅꯥ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯅ ꯂꯥꯛꯂꯤꯕꯗꯨ ꯄ꯭ꯔꯦꯝꯅ ꯎꯔꯝꯃꯤ ꯁꯅꯥꯕꯨ ꯍꯦꯛ ꯎꯕ ꯃꯤꯀꯨꯞꯇ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯉꯝꯃꯤ ꯁꯅꯥꯁꯨ ꯃꯃꯥꯏ ꯍꯥꯏꯐꯦꯠ ꯂꯩꯊꯣꯔꯛꯄꯅꯤ ꯑꯗꯨꯕꯨ ꯄ꯭ꯔꯦꯝꯅ ꯃꯉꯣꯟꯗ ꯍꯩꯅꯗꯕꯒꯤ ꯃꯤꯠꯌꯦꯡ ꯌꯦꯡꯉꯒ ꯂꯩꯔꯝꯕꯗꯨꯗ ꯁꯅꯥ ꯃꯁꯥꯗꯨ ꯍꯩꯅꯗ꯭ꯔꯗꯨꯅ ꯐꯠ ꯑꯣꯟꯊꯣꯛꯈꯤ ꯄ꯭ꯔꯦꯝ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯃꯁꯤꯃꯗꯤ ꯐꯖꯩꯌꯦ ꯆꯥꯕꯗ ꯍꯥꯎꯗꯧ ꯃꯥꯜꯂꯤ ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯅ ꯌꯨꯝꯗ ꯆꯪꯂꯛꯂꯒ ꯃꯃꯥꯕꯨ ꯀꯧꯔꯝꯃꯤ ꯏꯃꯥ ꯑꯣ ꯏꯃꯥ ꯅꯆꯥ ꯂꯥꯛꯑꯦ ꯂꯩꯃ ꯊꯣꯛꯂꯛꯂꯒ ꯏꯆꯥ ꯂꯥꯛꯑꯦꯗꯅ ꯉꯥꯏꯔꯝꯃꯣ ꯑꯗꯨꯗ ꯏꯃꯥ ꯃꯩ ꯑꯣꯛꯅꯕ ꯆꯦ ꯂꯧꯔꯨꯈꯤꯒꯦ ꯆꯦꯗꯨ ꯂꯧꯔꯨꯔꯒ ꯃꯩ ꯆꯨꯔꯝꯃꯤ ꯕꯨꯡꯉꯣ ꯃꯩꯁꯦ ꯀꯥꯜꯂꯒ ꯆꯪꯉꯣꯁꯦ ꯄ꯭ꯔꯦꯝꯁꯨ ꯃꯩꯗꯨꯕꯨ ꯀꯥꯟꯊꯣꯛꯂꯒ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯂꯩꯃꯅ ꯏꯔꯨꯊꯣꯛꯎꯔꯣ ꯃꯃꯥ ꯆꯥꯛ ꯆꯥꯅꯕ ꯁꯦꯝꯃꯝꯃꯒꯦ ꯅꯣꯏ ꯄꯥꯕꯨꯡꯁꯨ ꯍꯜꯂꯛꯂꯅꯤ ꯄ꯭ꯔꯦꯝꯅ ꯄꯥꯕꯨꯡꯁꯨ ꯁꯤꯗ ꯂꯩꯔꯕꯣ ꯉꯔꯥꯡꯗꯒꯤ ꯁꯤꯗ ꯂꯩꯔꯕꯅꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀꯨꯟꯖꯣꯁꯨ ꯊꯕꯛ ꯍꯜꯂꯛꯂꯗꯨꯅ ꯃꯄꯥ ꯃꯆꯥ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯀꯨꯟꯖꯣꯅ ꯏꯆꯥꯊꯣꯏꯕ ꯅꯪꯕꯨ ꯑꯥꯗ ꯂꯩꯕꯗꯨꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯑꯁ ꯄꯥꯕꯨꯡ ꯅꯨꯡꯉꯥꯏꯕꯨꯗꯤ ꯅꯨꯡꯉꯥꯏꯕ ꯑꯗꯣ ꯁꯤꯗꯅ ꯍꯦꯜꯂꯤꯗ ꯅꯨꯡꯉꯥꯏꯕ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ ꯁꯅꯥꯗꯨ ꯁꯨꯛꯇꯣꯛꯂꯒ ꯔꯨꯝ ꯆꯪꯂꯛꯂꯝꯃꯤ ꯍꯔꯥꯎꯅ ꯊꯣꯛꯈ꯭ꯔꯒ ꯁꯨꯛꯇꯣꯛꯂꯒ ꯆꯪꯉꯛꯄꯗꯨꯗ ꯂꯦꯝꯕꯤꯅ ꯍꯪꯉꯛꯏ ꯀꯩꯗꯧꯔꯒꯦ ꯁꯅꯥ ꯉꯁꯥꯏ ꯑꯗꯣ ꯍꯔꯥꯎꯅ ꯊꯣꯛꯈ꯭ꯔꯒ ꯆꯪꯉꯛꯄꯗꯅ ꯁꯨꯛꯇꯣꯛꯑꯒ ꯆꯪꯉꯛꯏꯁꯤꯅ ꯁꯅꯥꯗꯨ ꯁꯥꯎꯅꯤꯡꯅ ꯆꯪꯂꯛꯂꯒ ꯐꯃꯨꯡꯗꯨꯗ ꯒꯤꯠ ꯐꯝꯊꯩ ꯂꯦꯝꯕꯤꯅ ꯑꯃꯨꯛ ꯍꯟꯖꯤꯟꯅ ꯍꯪꯂꯛꯏ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯦ ꯁꯅꯥ ꯅꯪꯕꯣ ꯁꯅꯥꯅ ꯑꯩꯅ ꯃꯃꯥ ꯄꯥꯕꯨꯡ ꯊꯤꯟꯗꯣꯛꯄ ꯆꯠꯄꯗ ꯅꯨꯄꯥ ꯑꯃ ꯆꯪꯉꯛꯑꯦ ꯑꯗꯨ ꯅꯨꯄꯥꯗꯨꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯩꯅꯗꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤꯕ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯃꯗꯨ ꯃꯤꯗꯣ ꯀꯅꯥ ꯑꯣꯏꯖꯥꯠꯅꯣ ꯑꯗꯨꯗꯤ ꯃꯗꯨ ꯅꯨꯄꯥꯗꯨꯕꯣ ꯖꯦꯅꯤꯇꯥꯅ ꯃꯦꯝꯒꯤ ꯃꯆꯥꯅꯨꯄꯥ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯉꯁꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯒꯨꯝ ꯇꯧꯏ ꯁꯅꯥꯗꯨ ꯁꯥꯎꯅꯤꯡꯅ
ꯑꯁ ꯃꯗꯨ ꯃꯤꯗꯨ ꯁꯤꯗ ꯂꯩꯔꯗꯤ ꯑꯩ ꯇꯜꯂꯦꯕ ꯑꯁ ꯀꯃꯥꯏ ꯇꯧꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯁꯟꯗꯦ ꯑꯣꯏꯕꯅ ꯃꯌꯥꯝꯗꯨ ꯆꯥꯛ ꯇꯣꯛꯂꯒ ꯇꯤꯚꯤ ꯌꯦꯡꯉꯝꯃꯤ ꯄ꯭ꯔꯦꯝꯗꯨ ꯆꯥꯛ ꯇꯣꯛꯂꯒ ꯐꯃꯨꯡꯗ ꯐꯣꯟ ꯌꯦꯡꯉꯒ ꯂꯩꯔꯤ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯊꯣꯡꯅꯥꯎꯗꯨꯗꯒꯤ ꯃꯤ ꯑꯃꯅ ꯆꯦꯞꯊꯔꯒ ꯌꯦꯡꯂꯛꯂꯝꯃꯤ ꯐꯣꯟ ꯌꯦꯡꯉꯝꯕꯗꯒꯤ ꯊꯣꯡꯅꯥꯎꯗꯨꯗ ꯐꯠ ꯌꯦꯡꯂꯛꯏ ꯌꯦꯡꯉꯛꯄꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯄ꯭ꯔꯦꯝꯗꯨ ꯐꯣꯟ ꯌꯦꯡꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯂꯛꯂꯝꯃꯤ ꯂꯩꯔꯤꯕ ꯕꯦꯔꯦꯟꯗꯥꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯄ ꯁꯥꯟꯅꯔꯤ ꯄ꯭ꯔꯦꯝꯗꯨ ꯇꯥꯟꯖꯥꯗꯨꯗ ꯃꯤ ꯑꯃꯅ ꯆꯠꯈꯤꯕꯒꯤ ꯁꯥꯍꯨꯝ ꯐꯥꯎꯔꯛꯂꯝꯃꯤ ꯄ꯭ꯔꯦꯝꯒꯤ ꯃꯁꯥꯗ ꯄ꯭ꯔꯦꯝ ꯐꯠ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯉꯛꯄꯅꯤ ꯑꯗꯨꯕꯨ ꯀꯅꯥꯝꯇ ꯂꯩꯔꯝꯗ꯭ꯔꯦ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯃꯐꯝꯁꯤ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯤꯖꯥꯠꯂꯥ ꯑꯁꯤ ꯍꯥꯏꯅ ꯃꯈꯥꯗ ꯌꯦꯡꯊꯔꯛꯄꯅꯤ ꯅꯨꯄꯤ ꯑꯃꯅ ꯃꯈꯥꯗ ꯆꯠꯂꯤꯕꯗꯨ ꯄ꯭ꯔꯦꯝꯅ ꯎꯔꯗꯨꯅ ꯄ꯭ꯔꯦꯝꯁꯨ ꯃꯈꯥꯗ ꯀꯨꯝꯊꯔꯛꯂꯝꯃꯤ ꯅꯨꯄꯤꯗꯨꯅ ꯆꯠꯄ ꯎꯈꯤꯕ ꯃꯐꯝꯗꯨꯗ ꯂꯥꯛꯂꯝꯃꯤ ꯄ꯭ꯔꯦꯝꯅ ꯃꯐꯝꯗꯨꯗ ꯌꯧꯔꯛꯄꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯃꯐꯝꯗꯨꯗ ꯄ꯭ꯔꯦꯝ ꯃꯀꯣꯛꯇ ꯍꯣꯠꯂꯒ ꯀꯩꯅꯣ ꯑꯩꯅ ꯇꯧꯔꯤꯁꯤꯕꯣ ꯍꯧꯖꯤꯛꯇꯅꯤꯗ ꯁꯤꯗ ꯅꯨꯄꯤ ꯑꯃ ꯆꯠꯈꯤꯕꯗꯣ ꯑꯁꯪꯅ ꯁꯣꯛꯂꯤ ꯅꯥꯀꯟꯗ ꯍꯧꯔꯤꯕ ꯎꯗꯨꯒꯤ ꯃꯅꯥꯛꯇ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯝꯃꯤ ꯈꯣꯟꯖꯦꯜꯗꯨꯗ ꯄ꯭ꯔꯦꯝꯗꯨ ꯃꯐꯝꯗꯨꯗ ꯇꯞꯅ ꯆꯪꯂꯛꯂꯝꯃꯤ ꯋꯥꯔꯤꯁꯤꯒꯤ ꯃꯊꯪꯒꯤ ꯄꯥꯔꯠ ꯉꯥꯏꯃꯤꯟꯅꯁꯤ